Pauchedi yumpop oiba maroi ba pau kharab da tawjari thawbal moijing da mai ka ba drug sung bagi factory ringlam le drug sungfam thugaiduna brown sugar kilogram samri kunthra ga taruk phagat pangamkhre Besnopur district police na ngarang khorda ka masung phabakjau area digi malem gi kaitel de lupa crore umdra ga mari dong gi mamal oigedaba brown sugar kilogram umdra ga mari phakra ba tungda ngasi ahing nong yaida thawbal district police na thawbal Moijing da leiba jom amada lingkhat lamba mayai ka ba drug ki factory ama thugai baga loina na mafam adudagi brown sugar ni singnaba kilogram samri kunthra ga taru yaw ba drug sung bada sinna ba polam kyamarom phagatkhre Thawbal district police na thoki ba jarol amana hai Thawbal moijing awang lekai da leiba MD kya modern allies amuthi sahi kunthra ga mari abokpa Habibur Rahman ko ba mioi amagi jomda mayai ka ba drug sung bagi factory amat salaire hai bagi thajaba yaba pau ama phangba ngamkhe Pawadu hiak phangbaga Thawbal district police ki SP Dr. S Ipomja gi midyang makhada district police asigi officer sing Nupi police yawba person sing amasung police commando unit ka pullaga aireba jum aduda changchin bada jumbu oriba MD Kayamudin allies amuthi amadi mahaki Nupi athotpi airibe mioi ani asi amambagi khodong jaba lawduna nanthok laga chen khibadagi phaba ngamhaukhide aduba jum adu question laga thibo humba chathabada brown sugar ni singnaba powder kilogram Samri kunthra manga henba amadi drug sung bada sinaba polam kaya phagat pangamle haire phagalaba polam sing adudi morphin jalaba mahi leader samri kunthra gani panjawba punna plastic bright amadi drum nipan leader sama janba angangba plastic bright ama plastic khautara ga taruk ahangba LPG gas cylinder ani refill LPG cylinder ama gas stove ani wait onanaba electric machine ama electric water pump ama jotpak ama berzan ama dramus ama stand fan ama gram satre chupna pangalumba chunu hapa plastic polythene ama tarpaulin ama ammonium chloride jawba plastic bottle ama registration number jawdaba Honda Activa gari macha ama Kayamudin allies amuthi amadi mahakinopi athotpi gi Aadhaar card amamga loina driving license te Phagalaba brown sugar adu yauna polam sing adu ngasi ayuk pung manga ka minute jangkhai da Thawbal police station gi OC da khusin na baga loinana case ama lokotuna nanthokna chen khraba MD Kayamudin amade mahakinopi athotpi phana ba thibo humbagi thabak chathaba hore haire atop pau amadana Lilong gi Makak Sagei gi Chada marfudarana Abdul Nasir da vote pinaba Warepnakhre handaki by election asida Lilong kendra da lairiba muslim sing khwaidagi chawba Sagei Makak Sagei gi apunba missing lising taret jamga gi manungda Chada marfudrana independent berep hanaki MLA MD Abdul Nasir da vote piba Haina mod amata oina Warepnakhre hiram basigi matang da ngasi Lilong turel makhong da leiba Allah Habibur Rahman gi jumda Lilong kendra da leiriba Makak Sagei apunbagi oiba achawba mifam ama phamlaba matung Warep asi laukhibane mifam atu da Makak Sagei gi mioi kharana Sagei asuba jona na ba honarambagi matang amade lakadoriba by election asida karamba mioi da vote pigadage habigi matang da kumna khanakhe ngasi gi mifam atu da Makak Sagei gi mioi kharana handaki maraki mikal asida Makak Sagei da wai antas khan da sagut lagani aina media da phongdorkpa adubusu yamna kanna janing da ba phongdoknakhe mioi sing adu Makak Sagei gi mingsa tianba Sagei gi maitan asiba ngaktani rajniti gi oiba lautuna bada mioi sing adu ba khutlai oina sinnakhibani aiba wafam su thamnakhe mifam adu da wa ngangnakhiba Makak Sagei gi machin chatpa mioi singna haikibada Makak Sagei asili Lilong da khwaidagi chawba Sagei ne kathokpa haiba asina mang tharaga Sagei asigi mioi singna thaina dagi auna thabak tawrakle handaki marki mikal asida Sagei asina chawgatpa hanachu mirep oikraba Anwar Hussein na mikal da mirep oidabadagi Sagei asina karamba candidate da vote pigani aina khanabane ngasi gi Sagei gi mifam na mapandagi lakpa mitop singda support tawdaba aina lepnare Lilong kendra da vote masing lising taret chawga muk leiba Makak Sagei gi Chada marfudarana lamdam asigi chief minister na sawgatliba mirep MD Abdul Nasir da vote piba aina su ngasigi Makak Sagei gi miyamna mat amatu oina janare aina su warep laukhe sanabagi pau amada Chennai Super Kings da Kolkata Knight Riders bo wicket tarukta maithiba pikre United Arab Emirates na jumbu oraga chathariba Indian Premier League ki ngasi sanakhibani phumapan suba match da Chennai Super Kings da Kolkata Knight Riders bo wicket tarukta maithiba pikre Dubai da leiba Dubai International Cricket Stadium da Kolkata Knight Riders amasung Chennai Super Kings da sanakhibani phumapan suba match asigi toss Chennai na ngamtuna phildeng khankhe Kolkata na hana betting torokpada over kunda batsman manga out oiraga run sama khumraga ni thoi loba ngamkhe Kolkata ki betting horakpada yamna fajaraki opener
Sumal gel bol taraga taret mayok na pada phor mari jairaga ran kun ga daruk lorom laga out oike. Naungno saglak kiba sonin narayan chumnagi ran taret lorom laga out oike. Mari suba batsman oiriba Rinku Singchu ran taraga matoi lorom laga out oike badagi Kolkata gi apunba ran marfu draga hum doi churak pada batsman ahum out oike. Kolkata gi atop opener Nitish Ranana bol humpuga matoi dar 6 mari amasung 4 tara jairaga ran marfu taret lorom ba asina team asigi khwadi gi phajaba batting gi performance oike. Team asigi captain Yon Morgan su bol taraga nithoi da 4 ani jairaga ran taraga manga lorom laga out oike. Taruk suba batsman Dinesh Karthik su bol tara da 4 ahum jairaga out oidana ran kun mathoi daurum duna team asigi apun ba score asi over kun chanaba loisin khibada ran samagom rangan thoi loba ngamkhe. Dakala maromda mother case amada pi khiba sibagi cheirak pangthokpa Supreme Court na stay toukhre. Nupi ama Makhouri Metpa magi Mabuk Kakthtpa amasung magi haksang dik organ khara laukthokpa gidamakta murder case amada conviction phangkhiba mioi amada pi khiba sibagi cheirak adu pangthokpada ngarang Supreme Court na stay toukhre. Convict Mohan Singh na thangalakpa appeal ama hearing tawkhiba Chief Justice SA Bovne na lojingba bench amana hojiki oinadi sibagi cheirak pangthokpa stay tawragani record sing ko aike. Egois oiriba Mohan Singh gidamakta lepleba senior advocate Siddharth Luthra Supreme Court bench aduna mihat ki case amada egois aduna victim adugi Mabuk Kakthtpa gi thabak tawkibasi thengnadre aike. Mahak monster amagi makal khara natragana karino haiduna Justice AS Bhopana amasung Justice B Rama Subramaniam su yauriba bench aduna hangkhe. Mahaki client na khwaidiki nuaitaba thabak ama toukhre mahakna victim adugi Mabuk adu kakthlaga chakhau adugi manungda phi hafsin khiba karigino mahakasi karigumba makal amagi surgeon amara natragana karino haina bench aduna observation pikhe. Sok lising ani taraga mapanda thangalakiba case aduda trial court amana Mohan Singh da piba sibagi cheirak aduba confirm tawkiba Rajasthan High Court ki August 3 ki wail adugi mayukta thangalakba appeal ama Supreme Court na hearing tawkhe. Police ki matuk inha wayar sing na punchinba nupi amagi hakjang khaw amagi manungda thengna khiba matungda haukiba chahi ki mede FIR ama thangatkhe. Wail adu chathrigai ki manungda Mohan Singh hariba mioi aduna mahak hatpa amata tawkhide amasung mapo case asida minamduna chenhan bane aike. Trial court aduna mahapo conviction pikhe amasung chahi asike February da sibagi cheirak pinabagi rai takhe. State ki damak lepliba ukil aduna High Court aduki mamangda Mohan Singh bo atopa murder case ta hana su conviction phangrabani aike. Mahakpo sibagi cheirak piba trial court ki wail adu saukat laduna High Court aduna liver jangna organ ke amrom nupi dugi haksang da yarum daba postmortem report aduda refer tawkhe. High Court aduna piba wail aduda convict aduna victim adugi Mabuk Kakthtpa magi Mabuk aduda phishing absent khre amasung madugi matungda madhu wire amana tusin ki aina pankhe. Maragachida France Church da Nupi Mangak kakhre Mioi ani amagasu Hatkhre. France ki city nice da leba church amada ngasi sagol sen numitta Allahu Akbar aina lauruduna suri paiba attacker amana nupi ama Mangak kakhre amasung atopa Mioi ani su Hatkhre aina police amasung official sina fongdorkkhre. Actress Ameesha Patel na mahakpo Ejjat Manghanduna Hattokpirmba yai haina fongdorkkhre. Bihar Assembly election ke campaign tawbada actress Ameesha Patel na mahaki punchida khwaidagi nuaitaba thaudhoksing paudamladuna mahakpo Ejjat Manghanduna tamthina Hattokpirmba yai haina fongdorkkhre. Mahak Lok Janashakti Party LJP ki candidate Prakash Chandra gi damakta Bihar da campaign chatlubani adubo leader asina mahakpo blackmail tawbi threaten tawbi amade misbehave tawbiraki aiba fongdorkkhre. Mahakna chatluribe campaign asi mahakiti nightmare amagumbani aina phongtokladuna Dr. Prakash Chandra alloful oiba misakamani aire. Campaign adu mahaki security amata pibide matam pumbada mahaki kar adu Dr. Prakash Chandra ki Mioi sing khaktada ngaksin bagi thabak tawi amade mahaki ayaba yauduna kar asidagi sathok sasin amata jandapata natana campaign adugi akaknaba matam aduda mahaki manakta lainanaba hairaki aina phongdorakle. Campaign nupit asigi nungthilda mahaki Mumbai ki damakta flight leibani adubo mahakna chathandaduna khungang amada thamduna mafam aduda lainanaba khangalladuna karigumba mahakna haiba indrabadi afaba oiroi haina khelake aire. Aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amati Facebook page asidagi yengbiri pupna papathaga chari loinana channel asina domda kanarabadi subscribe like and share to bagawi kanu punampu amukana thagachari.